ताबीरिबा ख्वाई पुमनमकु इकाई खुमनबा उच्चबगा लोइनना दिनेश मोइरांग स्टोरी टाइम की माइकईदगी अहानबमक्तदा नुलुकना खुरुमजरी चैनल असिबु नुंसिबिदुना सपोर्ट तौबियु चानबिदुना लाइक शेयर सब्सक्राइब तौबिबगा लोइनना बेल बटन आइकॉन अदुसु ऑन तौबिरम मसिना चैनल असिगे अनबु वरिसिंग थागलपा मतमदा अदोंगी फोनदा नोटिफिकेशन लाक्नबगी दमक्तनी ngasisu mayam gi damak Nambol L Sanoi College ki Department of Manipuri gi head paibiribi assistant professor mingoina panjarabada Dr. Salam Santibla Devi gi anabu wari ma puduna lakchari haujik taminarasi khungangi ibungda iba chithi ngasigi nungchup ching panglak liba koro magi masek mangalga loibi chingya pakna pairiba उचेक संगू संगोना सानरिबा मनिंगतम अमुक वांखत अमुक नेमथा ngangranarba nungzabina harau momon nokna make semla maithong lakta kauri khulam toina toina numidang wairam gi sanjena ha kayabu mayum makai panglo hai nangdi kaurabra asigumba numit amara nanga aiga kauren san mayam hoiduna paklaba sabal lampaktuda khada amuk awangda amuk sanyamdu thatna kochen chen khibadu nungsidara aidi kaudri nangna aina sawbada hai khibado aidi kaudariye sanai bema nanaina loina thatchage ado hayengdi nangna lakpada nakhoi mamangi hainau jomdo pora uko yadrabadi natomda tawjaro aingondda yenglaga haikidana tajoi nangna haibado aina yamna porakani madudasu natte thum morok chini su poraktoini imana kaisu chairoye khangbo nangna aigi sanyamdo makha leirakta loina hoiduna pubirakhi aidi kaudri nangbu sukaw kawba ngamloi aina nahakna haiba hai achapot loina pizakhi aduga pisak macha ibanina khonang bot kabada nangna makhadagi chaina thilakpado pisak masana nangbu uthaktagi chong tharga koitan tanabado nangdi kauramlani do tajoi yamna ningsingleida aina ngasi nangbu ningsinglakpase maram yamna lei haujik inga tha yauri kang khitang ngai nungsidro matamdo aidi yamna nungsi yamna ningsingida kang hek yorakpada janma hek yorakpada adum ningsingida nangnadi yamna lapagum khalla male pujada su ningsingi ningsingba ngaktani nang aina mangau thibado nangdi nabuk yamna phaida aiga pisak machagana san senba laklaga nangbu loina selanbikhi aikoi anina nom sagai tong chana balaite takhen thang sanaduna laikhibado nungsida tajoi nangdi sungsau saudeko nabuk yamna phai nangi kuchu mubaduga iroi ruraga kakhalakpada isingi manangduna nasadu pungwaw wawbaduda aina luwawba haibada nangdi saukhidi nangdi nanap yamna sitkallidana aina nangna paiba hai achapot tukachai haibada nang saudi adum tarau roba namittuna yengdamak yenglakhi nongmasu aina marble sanabada maru loina khokpibado nangna amuk singlake khita piyo haibada aina nangonda loina lawjaro haina pithokpada nangna harau khibado ai nangbu nungsi sum ningsingle ida bungodo mangau thiko sathina mangau thibani kalen suti manungda aikoi mayam numidang wairam tanabi kekulot pi sanabada mana ingonda laitumna tharamlaga chen khibado aina sauduna tanabada pukri achawbagi mapanda uru leiduna koitan tanabadagi aina phage tawada mak isingda chong thakidana aisu chong tharaga mabu ising manungda makokto phana kuina namsin khibada nangna pakhatladuna sirani toklo sana sirani toklo haina pukri mapanda pheng chongba aina bungobu lale hayu haibada mana lale ai matung tawjararoi haibadagi isingdagi chot na kakhalakkhibani aigi mangau thiba mina lakchaba yadabado mana yamna kibani class ta aina captain oibada
mahakna lam henbada ain ozada ngahak leitana complain tawda mahak chai adum chakhibani ado tajoy nangdi gyan yamna taida nakhui imungi awabado ai yam nungaiti nangbudi aina ibungda ibungum nungsikhibani aigi thabak nangna yamna pangbiki sansen ba karak ba khuidingi nangi chara wanaba aini imada adum khalami aikhoi imana su nangbu yamna luna tawida nangi furit atatpado aini imada babada haraga lahelli nangna lau haiba yadi aina namduna piba natra nangdi nabuksel yamna sengida migi mapochu pamde nang yamna phaida ai yam nungaite tajoy nangna min channana ba leitabadagi lairik tamba toklani haibada ai kayam nungai khide ai gi babana nangi lairik leibi khibani ming chanbi khibani matamduda nangna kaya da harau zakhi nakhoi bi mola dagi aina class ama halidana ai gi lairik mangonda adum pibado nungsidra bimola na nakhoi gi sak thongna ba cheng leite haibada aina lona mangonda cheng pibado nangna khanglaklaga saukhibado nakhoi gi pabung yamna na khibani ikui kuidana adum leikhidare ai khangi nang pabung leikhidra yamna wa khibani nakhoi gi imungi chana ba thakna ba nahan makhaidi pabung na workshop dukan ama tauraga chajabani nakhoi imadi sakhen bilin dawbini numit khudingi make semdona leiba leika gi nupana ha singa phamin naduna numit chupa mamatam lenba phamung data leibi nongan badagi chak chabadang hogatpini maduna bimolado yamna wajaki imungi sakthong phausu hotnabada school karaktena aina su chaibini ozana su para phadabagi yamna phuki aina bimola ge angka adum hotpibado ozana phubibada aina nungaitaduna adubu nomadi khanglakpada ibani mak phuki onthok palaibak haibaduni tajoy lairaba amabu ina khunba tarana saugat pangamde haibado chummida aigi babana phau chengpi leirik lesu tambada angam mateng pangkhibani adubu karamnadi naning thungani madugi su mathakta ichin sinabau paningkhide mioi bagi leibak sibu karino nakhogi nama aduna nakhoibu hundok lamlaga nungaini khanduna chatkhibado madusu laikai gi nupa amaga mafam khangdana mangkhibani pikliba macha chahi ama makhai gi angang ama hundoklam mangkhibani mafam khangdana noi thoibi macha na kappado yengba ngamkhide thoibi macha na kapmandana aikhoi imana mabuk inbibado nungsidra numit chupa ma aikhoi da adum leiraga numidang wairamda nang nayumda hehek chatkhibani angakpani bimola na kappada aisu kapminnakhi leibak thida saurasu kappasu hekta nokthori maya ichau chauba makhai mamit hek nokladana nungsi khreda ngarang ta oiraboi khalli punsi se angakpani tajoy ngaktra nangna class 10 thaba chahi duda toklani tawbada aikhoi babana ngangbado nang kaurabo aidi kauri nupa na ba duk ningan na ba tawgan punsi haiba sidi thengna kadaban thengna raga singba henkalak kadaban thona layune joy thona layu nangi nateng mamana pangani lairik leiba school dress tuba loina tawbi khibani madugi su mathakta lairik takna na ba oza ama babana nek to na tuition tawhon khibani kana nu tuition taw khibado ta mera ta nungyai na khoi ahum makhoi su babana yamna mateng pang khibani aikhoi babana pradhan oibado chahi 10 muk oiramgani aina gyan tarakpada babadi pradhan oirami babana laita laira kayada phaucheng pi dona makhoi gi chana ba pi lairik tambada awaba imung singdo mateng pang khibani khangde da tajoy nangdi thawai yamna yawi haining manang ina tawdo yamna nungaiti ayuk nungthil da workshop tawraga numidang lairik paba nangdi hotnaba yamna kallida metric parikya haidorakpada nahak second division da yaurukhi madudagi nahak college tamkhidare noma ikhang khangodana nakhoi saiton da leiba noigi ibok amadi ma malaki noigi ma amadi chatkhraga ibokti numit phanayam na nakhoi da leikhibani
ताजोइदी थबक यामना चिनबना अखोइगसु पाक उनखिद्रे नुमित फना यामले उनखिदबा बिमोलासु थोबी मचा नाबदगी मित मरी मंगानी सूरे अखोइ रोमदा लाखिदबा बिमोलाबुदी कुइरे लैरिक तंबा काबा ngमदबा एहाकसु ट्यूशन चटपगा स्कूल चटपगा नाहकता संगदरे अदुबु बिमोलाना मनाउ नुपी पोरगा अखोइगी संगोइगी खोक्तेंदा ngarga ingonda yenglaga haikibado ai kaudri sana nangsa naraibak phaidako inega mamaga se yamna phai nungsi mapidi ira cheli mana khanbado ai ui uribado phongdokphum khangde numittugi bimolagi mataudo ai ngasi su kaudri adubu tajoi aine hena magi wahi singdugi marumda lotliba punsigi wahang hayaksu ngasi su adum hangduna leiri bimolagi wahangi pakhum ngasi su thiba khangde ताजोय नोमा अयुक अमा इमाग इबानी नोई थोबी मचा नाई ताबदा चेंग इंसांग नपी अंगांगे अचा थक पूरगा लाकपदा नंगना थाउथी इतै तैब मखै इकाइदुना लैरिङैदा अइना हाइखिबदो ताजोय लुवाउबा नंगदे अदुना बहेना पक्सरे अंगांग ओइरिङैदा नंग कैसुमता साउखिदे इकाइखिदे नुम्बितुदा नंग यामना इकाइखि ऐसु हाइदोक लुरगा नुंगाइरक्तबना नंगना यादा तौरिने हंदक्ति दुकान दो हांग्रे युमदो ओइना तौरबा नया इखि खिगतलगा अदुगा वखल अमदी नुंगदा खनबदो ऐ नुंगाइखिदे बिमोलाना हाइरक्खि अखोइ दादा से दुकान दो भाड़ा थीदबदगी किरुप येंगलगा तपना हाइरक्खिबनी बिमोलागी वा ताबदा ऐ यामना नुंगाइखिदे अना ताजोई मनाक्ता चंगसिल्लगा महाकना पमदुना साइकिल की तयारदुगी नुंसित कन्ना हाली अना चंगसिल्लगा ताजोय पमदो आई पाइबीगेसे यानी दा नंग मोटलनी हाइरबसु अना अनम कंदोना इबानी नुंसित हनमिनखिबदो अना खनखि ngасai aina hairuबदो मदुगी मरालदो खरदी यांगबगुम तौई अइगोंदा नान मखैगा मानदबा नंगी मवोंग अमा अइना नुमितुदा उरखि ताजोय नंग नुमितुदी वखल न फुंबंगनरबा अमगी मतौनी नंगी मतौ ngasisu adum uri nangna thabak tawbada nangi wakhal ichang changba ude matamdudadi khankhide aigi mangau thiba matawduna dong dong hekta haikhibani ताजोय नंग कॉलेज तमलरो हाइरो कोक मिंग चलदी फदोबा पैसा लेत्रगा अखोय बाबादा हाइगेरा सुकुम खुंखिदेदना नंगना नारू लुकथरगा अदुम लैरगा अइना ननंगंदा फुक हौगतलगा खुबांगना सेट थारगा कैनो ताजोय नमित इरा चेलगा अइगोंद येंगलकपदो अइ काउद्रे मधुना नंगी पखुम ओइखि अइ मखा ताखिद्रे नुमित्तो अदुम इमाग इबानी हलक्ख्रे युमदा अइदि ताजोगी मैथोंगी अवाबा सिंगदुना अइबो हाइनिंग हनखिदे निंगमदबना अहिंग चुप्पा तुमखिदे अवाबु पुंसिगी चैनाना नौरब नंगी कोखक्ता नल्लिबा पोलुमदो मधुना नंग यामना वाहनबनी अइ खंगी ताजोय नंग वारे यामना वारे नुमित्तुदा इमाना हाइखिबगुम तौखिबनी जोय नंगना पामजब उट्टी थोंबदो अमुक्तंग दिसासिदना नुमित खरनी हौख्रबा मतुंगदा इमाना हाय जोयगा बिमोला मचिन मोपादो हयेंगदि चाक चानी हाइबनी मखोय बाबाना ngarang उनरुर माले मखोय अबोक्सु यावनी हाय अई कयाम हराउखि इबानीना नंगे सन सेनबा हलकपदा चरावानबदा हे चामिनखिदना पुखम अमत्तदा अइना तौरिखै नंग याखि अइनसु नखुत सेंगना हामदेना चाइबिखि लुवावबसु हाइबिखि अखोयगी ngमु लैरौ उकाबि लैरौ ngप्रुम लैरौ अइना नवोंदा लोना हे हेक पीबदो नंग काउरबो अइदि सुकाउ काउदि बोय कोलमसु अदुम पीको इमादा लोइखरे हायरगे हेक्ता लहल्ली अइगिदि चेसु रिम रिम लैबि बाबाना अदो ताजोय नंगना पांबा हैनौ जोम कुमसीदि यामना पाले टेक खैनी नंग लाकलगा चानवा फनायामना हेकलगा थमले अखोयगिदि चुही दिन अमसु लै अदुना नंगना चुहीगा मेटलगा चाबदो अस नंगना मही थकपदो नुंसीदरा यामना हेक्तुना थमलगे हयेंग नखोय लाकपदा चाननबा नुमिदांगदो बाबाना अचौबा nga लैरखिबनी अइना खनखि
नखोइबु नबुक थन्ना पिजगनी हाइना अदुगदि ताजोय नंग यामना फत्ते आई यामना कपनिंगी नुमित्तुसु यामना कपखी ngasisu adum ningsinglaga kapli nakhoi mamado yamna phatteda kari wakhalno bimolana hatu kauraga chelaki aiga imagana kaidorage haina chenthok laga hangkhidana nangi nachal bimolana pakhum amata khumdana kaptuna laiki kaidorabano pakhatpana suloiki aduga Bimolana Fiji na mapi taithok na ai khoi hojik chatpa tare hairaga ai khut paisin ki ha ai pungak ngak khibani kadai dano nangna khumki a saitonda mamado ngarang nungan dringai da gari puraga lai aina khumpham khangdana chap yungna lai khibani imasu oh nachin no pado chaksara matangdi chamin nagadabani imana sonthangna na son khibani nakhoi bimolado kapna Yararoi ine pochai hapkat horabani se phisi masu piramge aduga pau sisu tamge na ai chelakpani naha noma angang kon bagi ine na pibibado se phise lausin bi imana yadaduna phidu lahodre bimola ga ibani kamin nakhi nang lak laroidra khangde noi ta joidi khangde ma manaya gadra numito ta joi nangdi ai kakse nungsi dabra amuktasu unaningdabra imaga ibani nakhoigi yumda lakhidana imana nangonda paisa khara pi khibado nangna lau haiba yakhidi nangsu napi ira chenki nang lo na kapki adubu kari upai leikhibagi nakhoina garida napi taithok nang kappado kaudi chalukige haibai khonjal thoktana nakhut hai do na chatkhiba bimola na ok khong na makhon thokna kapna chatkibado aigi imagasu nakhoigi makai yengduna kapna lehobado kaudri ngasisu tajoi nangdi kari gummadasu ningsinglaktra nang nomadi la uko tajoi aidi aikhoi sabalgi khongnang bot makhongda nang leiramdau hekta mali ado tajoi Bimola khare leiraga mayum pale pau tare nakhoi imadi thiba khangkidare haiduna arapada lei haina nakhoi idom chana tammi noma bimola do ningol chakobada lai aiga thengnei madi nupa aphaba amada mayum pale yamna nungaire masak su phajare phare ado nangdi su u khidare aina hakpu yamna ningsingida karigino khangde ngasi se yamna ningsingi nangna pamjaba insang do chadana chatkibado yamna pelhaude covid na ikhoi bulanda rakpada ngayok sa phuda yok pangaga manare thawaise hinglibara siribra khangkhiraba matam oire yengu malem se kaya da waraba ikhoi miyoiba sibu covid ki chathak oire asiguma matam asida thodok kaya nasu ningsingbagi tabu nungdagi phijang mari thoglai arapa anakpa thidana pau hangnaribani kanana kari tajoidi kamdauri kadage mawa mapau ta khidre nahan nongmadi nakhoigi kakana nang yamna nungaire tamlami achoubu workshop dukan ama phamle hai phare nungaina leiba oyuko tajo ai hainingdana khabar pabani mi kayano ngasi is ngasi mi lising ama hena positive oiba sibadi kun hena is loire karino whatsapp sina lakhi basina oh positive oibigi list ni ne is akhoi swaisu yamna yaure haima sida yaure sibu laisam joy kuma son of el sanahal saito masi yamna chingneida ai ipam da lakli akhoi khonang bot masa yamna phanba chahi yam labo udo yan that ne na tahuba duda ai yamna nungai khidi aduga ai ahing tumba ya khidi kapsu kapki ai khoina san sen ba khuidingi magi makhong da phamduna saraba nungsa khangki awa pothaki nungai na phamki khongnang bot ki makhong da uraubi mangjongbi phibul habi chaite kotpi sanakhai sanaraga magi mathakta karaga usa singdo tong dana
isay sakkibado maduta ningsingduna lay hꯧꯖꯤꯛꯁꯨ madu hek yanbada leikaigi maira paibi singna wathok amadi oirani aduna pali nairaga sangduna leire yalaroi as tajoi nang khangda tawni ai sathina haraujat khonangdo yalaroi nongmadi ibani makhongduda amukta phamduna nangi saitongi wari tadoini lauko tajoi aina nangbo adum ngaiduna leiri nahaki sana Kwai pumnamakpo amuka hana Dinesh Moirang story time gi maikaidagi khungangi ibungda iba chithi haina mingthonba wari asibo haubudagi loibo phawba tabi bagidamak ikai khumnaba utchai athubu matamda anauba nungaibo wari amamu puduna laksage ngasigi oinadi khwai mayamgi mafamdagi kaina nabagi athang nijari pinabirasi